Hainom mapal. Yan nuksini hainom mapal ko min kana siya. Hainom mapal, thank you. Thank you lakbibagi. Hanggang mapana. Kodi. Kuku thấy ra. As, jami he. Kaya phau chat di mai yong sibu. DP Mohanty. Hi, DP. Untuk hello, kartun untuk hello besar. Ising kapsul, mai de ising, kalau ising do mai de kapsul lagi.
हाँ ना था तो गाना रो। वेलकम वेलकम डीपी। वेलकम, आप कहाँ से हो? बच्चे बहुत तंग कर रही थी इसलिए। उड़ीसा। ओह, आप उड़ीसा से है। थैंक यू थैंक यू, आप बहुत दूर से आए हैं। प्लीज़ लाइक भी कीजिए। और आपका चैनल है ना? आपका चैनल है तो एक कमेंट छोड़ दीजिए वीडियो में। मैं ज़रूर आपके साथ कनेक्ट कर लूँगी। हाँ, दीपी महंती। असित असित नाउरेम। सेकेंड लाइक इंडिया। थैंक यू थैंक यू। ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯑꯁꯤꯠ? ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯗꯨꯝ ꯀꯥꯞꯊꯣꯔꯛꯏꯅꯦ꯫ ꯑꯩ ꯉꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ, ꯊꯥꯏꯅꯒꯤ ꯑꯥꯂꯨ ꯁꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ, ꯌꯨꯝꯒꯤ ꯑꯍꯦꯛꯄ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔꯒꯅꯦ, ꯍꯥꯏꯗꯤ ꯁꯣয়াꯕꯤꯟꯅꯦꯕ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯅꯕ ꯍꯥꯏꯅ ꯁꯣয়াꯕꯤꯟꯗꯣ ꯇꯧꯁꯜꯂꯦ, ꯑꯥꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯧꯔꯒ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯐꯨ ꯊꯔꯣ ꯑꯃ ꯏꯔꯣꯜꯂꯦ, ꯑꯗꯨꯒꯤ ꯀꯩꯅꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯕꯖꯥ ꯆꯥꯔꯦ꯫ ꯑꯩꯁꯨ ꯆꯥꯔꯦ꯫ ꯏꯆꯦ ꯑꯁꯤꯁꯦ ꯕ꯭ꯂꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯕ꯭ꯂꯨ ꯂꯩꯈꯤꯕꯉꯩꯅ ꯑꯝꯇꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯅꯣ ꯀꯗꯥꯏꯅꯣ ꯑꯣꯏꯔꯕ ꯑꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦ, ꯀꯩꯅꯣꯝꯗꯤ ꯅꯝꯁꯤꯟꯈ꯭ꯔꯦ, ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯕ꯭ꯂꯨ ꯑꯣꯏꯍꯧꯗ꯭ꯔꯕ? ꯑꯣꯏꯔꯦ ꯑꯣꯏꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯥ ꯀꯩꯗꯧꯔꯒꯦ? ꯑꯩ ꯚꯤꯗꯤꯑꯣ ꯇꯣꯏ ꯇꯣꯏꯅ ꯇꯧꯕ ꯉꯝꯗꯦꯁꯦ, ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯁꯦ ꯉꯁꯤ ꯑꯦꯠꯃꯤꯁꯟ ꯇꯧꯔꯨꯔꯦꯕ ꯅꯔꯁꯔꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅꯁꯨ ꯉꯥꯡꯉꯤ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ, ꯅꯪ ꯌꯨꯇꯨꯞ ꯇꯧꯗꯣꯏꯔꯥ? ꯅꯪ ꯌꯨꯇꯨꯞꯇ ꯂꯥꯏꯞꯇ ꯃꯇꯝ ꯄꯤ ꯑꯗꯨꯃꯥꯏꯅ ꯅꯆꯥꯗꯁꯨ ꯈꯤꯇꯪ ꯄꯤꯌꯨ ꯀꯥꯏꯅ ꯉꯥꯡꯉꯤ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ꯫ ꯑꯩꯅ ꯃꯌꯥꯝꯅ ꯊꯥꯔꯤ ꯁꯨꯃꯥꯏꯅꯒ ꯊꯥꯔꯗꯤ ꯑꯩ ꯁꯤꯕꯨ ꯁꯤꯕꯨ ꯋꯥꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯁꯦ ꯌꯥꯝ ꯊꯦꯡꯅ ꯀꯣꯟꯅ ꯇꯨꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯑꯅꯤꯁꯦ ꯊꯥꯗꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯊꯦꯡ ꯑꯃꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏ ꯂꯤꯂꯥꯁꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ दीपी आप है क्या? चली गई क्या दीपी? दीपी जी। हेलो दीपी जी आप है क्या? ꯍꯧꯖꯤꯛꯇꯅ ꯍꯩꯅꯧ ꯃꯄꯥꯟ ꯍꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯑꯝꯗꯥꯏ, ꯍꯟꯗꯛꯃꯨꯛꯅ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯑꯦꯅ ꯇꯧꯔꯤꯁꯦ꯫ ꯇꯥꯗ ꯀꯔꯤ ꯂꯥꯟꯅꯣ ꯊꯦꯡꯅꯗꯣꯏꯕꯨ? ꯑꯩ ꯑꯉꯥꯡ ꯑꯅꯤ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯊꯥꯕꯒꯤ ꯂꯥꯟꯅꯤ꯫ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯀꯥꯏꯃꯤ ꯁꯨꯃꯥꯏꯅꯒ ꯑꯩꯅ ꯑꯍꯤꯡꯗꯒ ꯂꯥꯏꯞ ꯀꯃꯦꯟ ꯄꯥꯔꯕ, ꯁ꯭ꯋꯤꯠ ꯍꯥꯔꯠ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯇꯧꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ꯫ ꯑꯗꯨ ꯃꯤ ꯑꯇꯣꯟ ꯇꯥꯔꯦ ꯀꯩꯅꯣꯅꯦ ꯁ꯭ꯋꯤꯠ ꯍꯥꯔꯠꯀꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯅ꯫ ꯑꯗꯩꯗꯤ ꯑꯁꯤꯠꯅ ꯍꯣꯏꯌꯦ ꯑꯦꯜꯕꯤꯁꯦ ꯑꯦꯟꯖꯣꯏ ꯑꯣꯏꯅ ꯁꯨꯝ ꯇꯧꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯅꯤ ꯌꯥꯝ ꯌꯦꯠꯂꯦꯕ ꯑꯉꯥꯡꯁꯤꯅꯅꯦ, ꯇꯨꯝꯃꯣꯁꯨ ꯌꯥꯗꯦ, ꯑꯍꯤꯡ ꯃꯩ ꯉꯥꯜꯂꯤꯉꯩ ꯇꯨꯝꯃꯣ ꯌꯥꯗꯦ, ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯤꯉꯩ ꯇꯨꯝꯃꯣ ꯌꯥꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯩꯗ ꯇꯥꯜꯂꯒꯅ ꯃꯄꯥꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯃꯄꯥ ꯑꯃꯠꯇ ꯇꯨꯝ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯑꯍꯤꯡꯗ ꯌꯦꯠꯇꯅ ꯅꯣꯡ ꯈꯣꯡꯉꯤꯉꯩꯁꯨ ꯀꯞꯄꯤꯕ ꯑꯉꯥꯡꯁꯤꯅ꯫
ꯄꯄꯥ ꯄꯄꯥ ꯍꯥꯏꯅ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠꯅ ꯍꯥ 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 ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ꯫ ꯑꯗꯩꯗꯤ ꯁ꯭ꯋꯤꯠ ꯍꯥꯔꯠꯅ ꯑꯗꯨꯅꯦꯕ ꯁꯤꯕꯨ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯅ ꯀꯣꯃꯦꯟ ꯄꯥꯏꯁꯤꯕꯨ ꯏꯆꯦ ꯑꯁꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ꯫ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯗꯩꯗꯤ ꯑꯁꯤꯠ ꯅꯥꯎꯔꯦꯝꯅ ꯃꯥꯏ ꯁ꯭ꯋꯤꯠ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯅꯥꯏꯕ ꯑꯍꯤꯡꯗ ꯌꯥꯎ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯦꯜꯕꯤꯁꯦ ꯇꯥꯔ ꯑꯗꯣ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗꯣ ꯀꯅꯥꯒꯨꯝꯕ ꯑꯣꯏꯗꯤ ꯃꯥꯒꯤ ꯁ꯭ꯋꯤꯠ ꯍꯥꯔꯠꯀꯗ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ꯫ ꯂꯩꯗꯅ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯈꯝꯕꯟ ꯆꯥꯎꯕ ꯃꯋꯥꯒ ꯂꯩꯅꯕꯅꯤꯅꯦ꯫ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯈ꯭ꯔꯦꯅ ꯃꯥꯏ ꯅꯨꯄꯤꯒꯤꯁꯦ ꯇꯨꯡꯗ ꯄꯥꯏꯍꯟꯗꯕ ꯋꯥ ꯂꯩꯌꯦꯕ꯫ ꯏꯆꯦꯁꯤ ꯍꯋꯥꯏ ꯆꯥꯏꯌꯦ ꯍꯥꯏꯌꯦ ꯍꯩꯁ ꯍꯋꯥꯏ ꯆꯥꯏꯌꯦ ꯍꯥꯏꯁꯤꯅꯗꯤ ꯑꯩꯈꯣꯏ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯅꯠꯇꯦ ꯀꯁꯥꯔꯣꯝꯒꯤ ꯃꯤꯅꯤ꯫ ꯑꯗꯩꯗꯤ ꯑꯁꯤꯠ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯅꯣꯏ ꯏꯆꯦꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯕꯥꯔꯣꯗꯅꯦ ꯑꯦꯜꯕꯤ ꯊꯥꯔꯣ ꯑꯗꯨꯒ ꯁ꯭ꯋꯤꯠ ꯍꯥꯔꯠꯁꯦ ꯂꯥꯛꯍꯟꯁꯦꯕ ꯑꯗꯩ ꯅꯣꯏ ꯇꯥꯗꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯄꯥꯎꯕ ꯀꯃꯦꯟꯗꯣ꯫ ꯑꯗꯩꯗꯤ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯅꯥꯏꯕ ꯏꯕꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯀꯣꯃꯦꯟ ꯄꯥꯎ ꯑꯗ ꯑꯩ ꯀꯣꯃꯦꯟ ꯍꯦꯛ ꯎꯕꯒ ꯑꯗꯨꯅꯦꯕ ꯑꯣꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔ ꯈꯔ ꯍꯧꯅ ꯍꯧꯅ ꯄꯥꯔꯁꯤꯔ꯫ ꯑꯗꯩ ꯁꯤꯅꯦꯕ ꯁ꯭ꯋꯤꯠ ꯇꯧꯔꯁꯤꯔꯣ ꯑꯦ ꯑꯍꯤꯡꯒꯤ ꯑꯦꯜꯕꯤ ꯌꯥꯏꯉꯩ ꯁ꯭ꯋꯤꯠ ꯍꯥꯔꯠꯁꯤꯅ ꯂꯣꯏꯅ ꯊꯨꯡꯅꯕ ꯆꯠꯄꯤꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯇꯧꯔꯁꯤ ꯏꯆꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯃꯄꯥꯟ ꯂꯩꯅ ꯑꯃꯈꯛꯀ ꯊꯣꯛꯂꯛꯄꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ꯫ ꯑꯩꯅ ꯑꯗꯨꯁꯨ ꯅꯣꯛꯅꯤꯡꯉꯨꯔꯦ ꯍꯦꯛꯇ ꯍꯩꯅꯧ ꯃꯄꯥꯟ ꯍꯥꯏꯗꯣ꯫ ꯑꯩꯉꯣꯟꯗꯗꯤ ꯏꯂꯥꯛꯄꯨ ꯂꯥꯛꯄꯤꯗꯦ ꯑꯇꯩ ꯑꯇꯩꯒꯤ ꯂꯥꯏꯞꯇꯒ ꯃꯑꯣꯡ ꯃꯑꯣꯡ ꯂꯥꯛꯄꯅꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯃꯑꯣꯡ ꯃꯑꯣꯡ ꯑꯥꯏꯗꯤ ꯊꯣꯛꯂꯛꯄꯗꯣ ꯃꯤꯡꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯁꯦꯝꯕꯁꯨ ꯃꯥꯜꯂꯦꯕ꯫ ꯑꯩ ꯈꯪꯉꯦ ꯇꯥꯗ ꯍꯥꯏꯔꯛꯄꯗꯗꯤ ꯑꯗꯨꯅꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯁꯨ ꯇꯥꯗ ꯍꯥꯏꯔꯗꯤ ꯑꯗꯨꯅꯦꯅ ꯈꯪꯉꯦ꯫ ꯅꯍꯥꯟ ꯀꯅꯥꯒꯤ ꯂꯥꯏꯞꯇꯅꯣ ꯑꯩꯉꯣꯟꯗ ꯇꯥꯗ ꯇꯦꯛꯁ ꯊꯥꯔꯛꯄꯗꯣ꯫ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯗꯤꯅꯤ ꯂꯩꯔꯤꯁꯦ ꯇꯥꯗꯤ꯫ ꯆꯦꯗꯤ ꯁ꯭ꯋꯤꯠ ꯑꯗꯨꯝ ꯀꯧꯅꯤꯀꯣ ꯍꯥꯏꯕ ꯍꯥꯔꯠꯇꯣ ꯌꯥꯎꯗꯕꯤꯗ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯔꯠꯁꯨ ꯌꯥꯎꯅ ꯄꯥꯔꯛꯀꯗꯕ ꯑꯣꯟꯁꯤꯜꯂꯒ ꯐꯥꯔꯁ ꯀꯣꯃꯦꯟꯒ ꯑꯣꯏꯔꯕ ꯃꯤꯅ ꯂꯥꯏꯞ ꯊꯥꯕꯗ ꯐꯥꯔꯁ ꯀꯣꯃꯦꯟꯒ ꯑꯣꯏꯔꯗꯤ
ꯍꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯅ ꯄꯥꯗꯣꯏꯗꯣ꯫ ꯑꯦꯜ ꯕꯤꯁꯦ ꯌꯥꯝꯅ ꯂꯦꯝꯅ ꯌꯥꯎꯒꯦ ꯇꯧꯅꯤ ꯋꯥꯔꯤ ꯂꯩꯇꯕ ꯇꯥꯗ ꯍꯦꯛ ꯂꯦꯝꯕꯗ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯗꯨꯅ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯁꯤꯗꯤ ꯍꯪꯅꯃꯟꯗꯅ ꯈꯨꯝꯅꯃꯟꯗꯅ ꯈꯤꯔꯕꯅꯦꯕ ꯃꯤꯅ ꯃꯤꯅꯗꯗꯤ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯅꯦꯕ ꯑꯦꯜꯕꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯦ ꯑꯩꯁꯨ ꯑꯗꯨꯅꯦ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯕ ꯍꯩꯇ꯭ꯔꯁꯨ ꯑꯩꯅ ꯍꯦꯛ ꯌꯥꯎꯔꯨꯕ ꯑꯦꯜꯕꯤꯗꯗꯤ ꯑꯗꯨꯝ ꯐꯥꯒꯤ ꯐꯅꯥꯏ ꯐꯥꯒꯤ ꯐꯅꯥꯏ ꯑꯃꯒ ꯑꯃꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯈꯣꯠꯂꯒ ꯃꯤꯗꯣ ꯌꯥꯝꯈꯠꯄꯤꯕꯗꯣ ꯏꯁꯩ ꯁꯛꯄꯤ ꯑꯗꯩꯗꯤ ꯏꯁꯩ ꯍꯟꯕꯤꯒꯤ ꯇꯥꯏꯞꯇꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯤ ꯌꯥꯝ ꯇꯤꯟꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯗꯤ ꯄꯥꯛ ꯄꯥꯛ ꯑꯦꯜꯕꯤꯒꯁꯦ ꯊꯥꯗꯕꯅꯤꯅ ꯈꯪꯗꯦꯗ ꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝꯇ꯫ ꯑꯩꯅꯁꯨ ꯀꯌꯥ ꯆꯠꯇ꯭ꯔꯦꯗ ꯍꯟꯗꯛ ꯑꯩꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯃ ꯇꯧꯋꯦꯕ ꯉꯁꯤꯁꯦ ꯍꯟꯗꯛꯁꯤ ꯁꯨꯝ ꯃꯤ ꯑꯍꯨꯝꯗꯪ ꯉꯥꯏꯈ꯭ꯔꯦ ꯏꯆꯦ ꯆꯠꯈ꯭ꯔꯕꯣ꯫ ꯑꯗꯨꯅꯤ ꯀꯣꯃꯦꯗꯤꯅ ꯐꯥꯔꯁ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏꯁꯦ꯫ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯕ ꯌꯥꯝ ꯌꯥꯎꯏ ꯇꯥꯗ ꯑꯦꯜꯕꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯣꯏꯅ ꯀꯩꯁꯨ ꯍꯦꯜꯂꯣꯏꯗꯕꯗ ꯑꯗꯨꯅꯤ꯫ ꯅꯥꯇꯩꯗꯩꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯈꯔ ꯍꯟꯗꯛ ꯎꯆꯦꯛꯀꯁꯤꯅ ꯀꯨꯀꯤꯜꯒꯁꯤꯅ ꯈꯣꯡꯈ꯭ꯔꯤꯕ ꯂꯩꯌꯦ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯁꯨꯏꯠ ꯏꯅꯥꯎꯄꯥ꯫ ꯑꯉꯥꯡ ꯆꯥꯛ ꯆꯥꯔꯤꯕꯅꯤꯅ ꯁꯣꯋꯥꯕꯤꯟ ꯉꯥꯛꯇ ꯈꯜꯂ ꯆꯥꯈ꯭ꯔꯦ ꯆꯥꯛꯅ ꯑꯝꯇ ꯆꯥꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟꯁꯦ ꯅꯨꯡꯅ ꯌꯥꯝꯃꯤꯀꯣ ꯑꯉꯥꯡ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯦꯕꯨ ꯍꯥꯏꯕꯅꯦ ꯑꯗꯩꯗꯤ ꯁꯨꯝ ꯐꯝꯃꯤꯁꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯍꯣꯔꯦꯟ ꯀꯩ ꯊꯣꯡꯁꯤꯒꯦ ꯍꯌꯦꯡ ꯀꯩ ꯊꯣꯡꯁꯤꯒꯦ ꯃꯊꯪꯗ ꯀꯩ ꯇꯧꯕ ꯀꯣꯛꯁꯦ ꯄꯣꯊꯥꯐꯝ ꯂꯩꯇꯦꯕ ꯁꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ꯫ ꯑꯗꯒꯤ ꯁ꯭ꯋꯤꯠ ꯍꯥꯔꯠꯅ ꯍꯥꯏꯕ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯔꯁꯨ ꯃꯤꯅ ꯄꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯐꯥꯒꯤꯗꯤ ꯇꯧꯗꯕꯅꯤ ꯏꯆꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯃꯥꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯏꯆꯦ ꯃꯥꯅꯤ ꯃꯥꯅꯤ꯫ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯐꯥꯒꯤꯅꯤ ꯍꯥꯏꯔꯒ ꯌꯪ ꯂꯥꯎꯕ ꯑꯃ ꯏꯁꯤꯜꯂꯒ ꯑꯗꯨꯒ ꯈꯌꯥ ꯐꯥꯛꯇꯣꯛꯅ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯕꯨ ꯐꯥꯒꯤꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯏꯔꯤꯅꯤꯅꯦ꯫ ꯑꯦꯜꯕꯤꯗ ꯐꯥꯒꯤ ꯖꯒꯥꯏ ꯉꯥꯡꯅꯕꯗꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ
ꯈꯪꯗꯣꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ. ꯃꯥꯅꯤ ꯃꯥꯅꯤ, ꯈꯟꯗꯕ ꯃꯤꯁꯨ ꯂꯩ. ꯉꯥꯡꯉꯛꯏꯁꯦ ꯀꯩꯅꯣꯅꯦ, ꯑꯗꯨꯑꯣꯏꯁꯨ ꯐꯥꯒꯤ ꯍꯥꯏꯁꯦ ꯃꯑꯣꯡ ꯑꯃꯗ ꯇꯧꯒꯗꯧꯅꯦ. ꯋꯥꯕ ꯍꯧꯖꯤꯛ ꯑꯩ ꯅꯪ ꯑꯩ ꯅꯪ ꯅꯪꯒꯤ ꯑꯦꯜꯕꯤ ꯉꯥꯏꯕꯗ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯏꯔꯦꯅ ꯈꯜꯂꯣꯕ. ꯑꯗꯨ ꯏꯔꯛꯑꯒ ꯑꯗꯨꯒꯩꯗꯤ ꯅꯣꯛꯄꯒꯤ ꯈꯌꯥ ꯐꯥꯛꯇꯣꯛꯅ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨ ꯐꯥꯒꯤ ꯀꯧꯕ꯭ꯔꯣ? ꯑꯗꯨꯗꯤ ꯆꯩ ꯆꯥꯕꯩ ꯐꯥꯒꯤ ꯀꯧꯋꯦꯕ. ꯑꯗꯩꯗꯤ ꯑꯇꯝꯅꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯕ. ꯃꯥꯅꯤ ꯃꯥꯅꯤ. ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯊꯣꯛꯆꯔꯛꯑꯦ ꯍꯥꯏꯁꯤꯅꯤ. ꯑꯗꯩꯗꯤ ꯏꯆꯦꯁꯤ ꯑꯩꯅ ꯉꯁꯥꯏ ꯇꯧꯕ ꯐꯥꯒꯤꯗ ꯑꯀꯥꯏꯕ ꯌꯥꯎꯕ꯭ꯔꯅꯦ? ꯑꯗꯩꯗꯤ ꯏꯆꯦ ꯁꯤꯠꯅꯕ ꯑꯗꯨꯅꯤ ꯁꯨꯋꯤꯠ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ. ꯑꯗꯨꯅꯤ ꯑꯩ ꯑꯗꯨꯅ ꯏꯆꯦ ꯑꯁꯤꯠꯀꯤ ꯑꯦꯜꯕꯤꯗꯁꯨ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗꯨꯅꯤ, ꯑꯩꯅ ꯀꯩꯅꯣꯝ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩ ꯊꯣꯛꯂꯛꯄꯅꯦꯅ ꯑꯩ ꯍꯥꯏꯕꯗꯣ. ꯖꯤ ꯀꯦ ꯈꯨꯃꯟ ꯒꯣꯄꯥꯜ ꯐꯣꯔ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯖꯤ ꯀꯦ ꯏꯅꯥꯎꯄꯥ. ꯀꯣ ꯍꯧꯖꯤꯛ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯥꯞꯅ ꯂꯩꯅꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯣꯝꯗꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯖꯒꯥꯒꯨꯝꯕꯁꯨ ꯈꯔ ꯈꯔ ꯌꯦꯡꯍꯟꯕꯤꯔꯛꯑꯣꯀꯣ. ꯌꯦꯡꯍꯟꯕꯤꯔꯛꯑꯣ. ꯅꯍꯥꯟ ꯀꯅꯥꯅꯣ, ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕꯝꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗꯣ ꯁꯨꯃꯥꯏꯅ ꯎꯠꯂꯒ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ. ꯍꯨꯏꯀꯞ ꯀꯧꯏ ꯃꯥꯏ ꯂꯩꯀꯥꯏꯗꯣ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯖꯗꯕ ꯃꯐꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ. ꯑꯗꯨꯗꯩꯗꯤ ꯏꯆꯦ ꯁꯤꯠꯅꯕ ꯌꯥꯎꯗꯦ ꯁ꯭ꯋꯤꯠ ꯍꯥꯏꯕ. ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯏꯅꯥꯎꯄꯥ ꯍꯥꯏꯅ ꯏꯆꯦ ꯎꯁꯤꯠꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ. ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯅꯥꯏꯕ ꯍꯣꯏ ꯆꯦ ꯍꯥꯏꯔꯦ. ꯃꯐꯝ ꯎꯍꯟꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ, ꯍꯥꯏꯕꯗꯤ ꯑꯗꯨꯅꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯅꯍꯥꯟꯋꯥꯏ ꯌꯥꯎꯔꯝꯕꯗꯣ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯀꯨꯏꯔꯦ ꯎꯗꯕ. ꯑꯗꯩꯗꯤ ꯏꯆꯦ ꯁꯤꯠꯅꯕ ꯔꯥꯃꯦꯒꯤ ꯑꯦꯜꯕꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ. ꯑꯣ ꯔꯥꯃꯦꯁꯣꯔꯒꯤ ꯑꯣ. ꯑꯗꯩ ꯖꯤꯀꯦꯅ ꯍꯥꯏꯕ ꯏꯆꯦ ꯁꯤꯠ ꯍꯥꯏꯅ. ꯑꯗꯩ ꯁꯤꯠ ꯍꯥꯏꯅꯕ ꯉꯁꯥꯏ ꯏꯆꯦ ꯁꯨꯁꯤꯗꯣ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ. ꯅꯨꯡꯁꯤꯕꯁꯦ ꯐꯥꯗꯤ ꯍꯩ ꯂꯧꯅꯩ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯩ ꯂꯧꯅꯩ ꯍꯥꯏꯕꯗꯒꯤ ꯍꯥꯏꯕ. ꯅꯨꯡꯁꯤꯕꯁꯦ ꯐꯗꯤ ꯐꯩ ꯍꯥꯏꯗꯣꯏꯔꯣ? ꯐꯗꯤ ꯐꯩ ꯂꯧꯅꯩ ꯍꯥꯏꯔꯨꯕꯗꯒꯤ. ꯑꯣ. ꯑꯗꯨꯅꯤ ꯁꯨꯁꯤꯜ ꯀꯩꯅꯣꯗꯣ, ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯌꯥꯝ ꯅꯣꯛꯄꯅꯤ ꯃꯥꯗꯤ. ꯅꯣꯛꯄ ꯉꯥꯡꯕ ꯑꯗꯨꯅꯤ ꯃꯥꯅ ꯅꯣꯛꯀꯟꯕꯗꯨꯒ ꯑꯩꯁꯨ ꯅꯣꯛꯅꯕ ꯑꯩꯈꯣꯏꯅ ꯏꯕꯗꯕ ꯑꯗꯩ ꯃꯥꯅ ꯅꯣꯛꯂꯛꯄꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯥꯏꯗꯣ. ꯑꯗꯩ ꯑꯁꯤꯅ ꯍꯥꯏꯕ ꯁ꯭ꯋꯤꯠ ꯂꯩꯔꯤꯕꯣ ꯍꯥꯏꯅ. ꯂꯩꯔꯤ ꯂꯩꯔꯤ ꯁ꯭ꯋꯤꯠ ꯆꯣꯡꯊꯣꯔꯛꯏ. ꯑꯊꯨꯝꯕꯤ. ꯑꯗꯩꯗꯤ ꯁꯤꯅ ꯍꯥꯏꯕ ꯐꯗꯤ ꯁꯦꯒꯥꯏꯕꯅ ꯆꯦꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯅꯣꯛꯄꯗ ꯁꯤꯕꯅꯤ. ꯑꯣ ꯁꯤꯔꯣ? ꯅꯨꯡꯁꯤꯕꯁꯦ ꯐꯗꯤꯗꯒꯤ ꯂꯧꯅꯩ ꯍꯥꯏꯗꯣ. ꯑꯣ ꯑꯣ ꯉꯁꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯐꯗꯤꯗꯒꯤ ꯂꯧꯅꯩ ꯍꯥꯏꯕ. ꯍꯥꯏꯕꯗꯤ ꯑꯃꯗꯒꯤ ꯑꯃ ꯂꯧꯅꯕ. ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯁꯦ ꯃꯇꯥꯡꯁꯦ. ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯔꯣꯖꯤꯠ ꯂꯥꯛꯑꯦ ꯍꯥꯏꯒꯨꯝꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ. ꯑꯩꯅ ꯍꯧꯖꯤꯛꯇ ꯔꯣꯖꯤꯠꯀꯤ ꯑꯦꯜꯕꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯕꯅꯦꯕ. ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯅꯪꯅ ꯈꯨꯟ ꯎꯠꯄꯗꯣ, ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃ ꯎꯠꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯕ ꯑꯩꯅ. ꯑꯗꯩꯗꯤ ꯑꯁꯤꯠꯅꯕ ꯃꯩꯇꯩ ꯃꯌꯦꯛ ꯏꯅꯥꯎꯄꯥ ꯋꯦꯜꯀꯥꯝ. ꯃꯩꯇꯩ ꯃꯌꯦꯛ ꯏꯅꯥꯎꯄꯥ ꯍꯥꯏꯁꯤꯅꯤ ꯔꯣꯖꯤꯠꯇ.
ꯀꯔꯤ ꯐꯤꯅꯣ ꯌꯥꯟꯁꯤꯜꯂꯝꯃꯤꯁꯤꯕꯣ ꯑꯗꯨꯁꯤꯒ ꯑꯗꯩꯗꯤ ꯈꯣꯄꯥꯛ ꯅꯥꯏꯕ ꯔꯣꯖꯤꯠ ꯕ꯭ꯔꯣ ꯁꯂꯥꯝ ꯇꯧꯈ꯭ꯔꯦ ꯔꯣꯖꯤꯠ ꯕ꯭ꯔꯣꯗ ꯑꯗꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯖꯦꯁꯤ ꯍꯟꯗꯛꯀꯤ ꯌꯣꯡꯆꯥꯛꯁꯦ ꯍꯣꯡꯗꯤ ꯍꯣꯡꯉꯦꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯈꯤꯗ꯭ꯔꯦꯅꯦ ꯂꯣꯔꯦꯅꯁꯨ ꯈꯔ ꯑꯃꯨꯛ ꯐꯣꯛꯇꯣꯛꯅ ꯐꯧꯗꯣꯛꯑꯦ ꯑꯗꯩꯗꯤ ꯅꯣꯏ ꯏꯕꯥꯏꯅ ꯑꯃꯨꯛ ꯍꯩꯁꯤꯡꯉꯤꯅꯦꯅ ꯇꯥꯁꯜꯂꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯅ ꯊꯝꯈꯤꯗꯅ ꯑꯃꯨꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤꯅꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟ ꯊꯝꯈꯤꯕ ꯑꯃ ꯈꯔ ꯀꯪꯍꯟ ꯊꯝꯈꯤꯕ ꯑꯃ ꯑꯗꯨꯗꯤ ꯆꯥꯅꯕꯁꯤꯗꯤ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯔꯣꯖꯤꯠ ꯅꯥꯏꯕ ꯆꯦꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯩꯗꯤꯅ ꯅꯥꯎꯔꯦꯝ ꯑꯗꯣ ꯁ꯭ꯋꯤꯠ ꯐꯗꯤꯗꯤ ꯀꯃꯥꯏꯅ ꯂꯧꯅꯔꯤꯕꯅꯣ ꯅꯨꯡꯁꯤꯕꯁꯤ ꯐꯗꯤ ꯍꯥꯏꯔꯒ ꯀꯩꯅꯣꯒꯤ ꯅꯤꯡꯁꯤꯡꯉꯛꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯦ ꯃꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯊꯅꯝꯕ ꯐꯗꯤꯗꯨ ꯃꯅꯝ ꯅꯝꯃꯒ ꯅꯤꯡꯁꯤꯡꯉꯤ ꯀꯥꯏꯅ ꯀꯣꯟ ꯊꯝꯃꯤ ꯍꯥꯏꯅꯤ ꯑꯗꯩꯗꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ 5 lakh ꯁꯤꯁꯇꯔ 5ꯁꯤ ꯆꯣꯡꯊꯣꯔꯛꯇꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯁꯨꯝ ꯊꯥꯔꯒ ꯌꯦꯡꯉꯤꯅꯤ ꯇꯧꯁꯤ ꯉꯝꯃꯤꯁꯦ ꯑꯩꯁꯦ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯒꯪꯒꯥꯒꯤꯗꯣ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯕꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯥ ꯑꯃꯒꯤ ꯔꯤꯆꯥꯔꯖ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯁ ꯔꯤꯆꯥꯔꯖ ꯂꯣꯏꯊꯣꯛꯈꯤꯕꯁꯤꯗꯤ ꯑꯍꯤꯡꯒ ꯇꯨꯝ ꯌꯥꯗꯦꯍꯦ ꯑꯗꯩꯗꯤ ꯏꯆꯦꯁꯤꯅ ꯉꯥ ꯃꯩꯇꯩ ꯃꯌꯦꯛꯇꯤ ꯀꯦ ꯑꯦꯝ ꯁꯤ ꯉꯥ ꯃꯩꯇꯩ ꯃꯌꯦꯛ ꯀꯦ.ꯑꯦꯝ.ꯁꯤ ꯍꯥꯏꯅꯣ ꯈꯨꯝꯕꯗ ꯖꯤꯀꯦꯟ ꯅꯥꯏꯕ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯩꯗꯤ ꯏꯆꯦ ꯁꯤꯠ ꯅꯥꯏꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯨꯛ ꯎꯅꯔꯦ ꯑꯩ ꯁꯨꯝ ꯀꯣꯏꯅ ꯁꯨꯝ ꯌꯥꯎꯅꯤꯀꯣ ꯉꯔꯥꯡꯅ ꯑꯩꯈꯣꯏ ꯃꯃꯥꯗ ꯈꯔ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯅ ꯌꯦꯡꯒꯦꯀꯣ ꯑꯩꯅ ꯍꯦꯛ ꯃꯇꯥ ꯆꯥꯔꯨꯕꯗ ꯑꯩꯁꯤꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯁꯤꯅ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯌꯥꯎꯕ ꯉꯝꯗꯕ ꯑꯗꯨꯒ ꯆꯥꯅꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯞꯇꯥꯁꯤꯃꯒꯤ ꯆꯀ꯭ꯔ ꯂꯩꯔꯛꯄꯗ ꯑꯃꯗ ꯑꯃꯨꯛ ꯇꯥꯗꯣꯏꯅꯦꯕ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯔꯣꯖꯤꯠ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯥꯏꯕ ꯔꯣꯖꯤꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯔꯣꯖꯤꯠꯅ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯖꯤꯀꯦꯅ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯕꯥꯏ ꯑꯣꯏꯔꯦ ꯀꯩꯅꯣ ꯈꯨꯃꯟ ꯌꯥꯝ ꯊꯨꯅ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ 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 ꯊꯕꯛ ꯑꯇꯣꯞꯄ ꯂꯩꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯅꯥꯏꯕ ꯔꯣꯖꯤꯠ ꯅꯥꯏꯕ ꯑꯩ ꯍꯋꯥꯏ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯣꯏ ꯎꯅꯔꯦ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯩ ꯏꯆꯦ ꯁꯤꯠ ꯅꯥꯏꯕ ꯏꯟꯗꯤꯌꯥ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯥꯎꯔꯝꯕ ꯍꯥꯏꯗꯨꯅꯤ ꯊꯔꯣꯏꯅꯕꯤ ꯊꯥꯕꯜꯂꯩ ꯂꯩꯃꯥꯏ ꯊꯛꯇ ꯆꯦ ꯃꯩꯇꯩ ꯀꯩ.ꯑꯦꯝ.ꯁꯤ ꯑꯩ ꯀꯩꯅꯣ ꯆꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯣꯌꯥꯕꯤꯟꯗꯣ ꯁꯨꯝ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯇꯧꯔꯕ ꯍꯥꯏꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯣꯌꯥꯕꯤꯟ ꯑꯂꯨ ꯇꯣꯃꯦꯇꯣ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯣꯡꯉꯦ ꯂꯐꯨ ꯊꯔꯣ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯗꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯥꯡꯉꯧ ꯑꯃꯒ ꯑꯗꯩꯗꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯥꯏꯕ ꯁꯤꯁꯇꯔ ꯁꯥꯕ ꯍꯧꯔꯕꯣ ꯑꯗꯨꯗ ꯈꯔ ꯈꯔ ꯁꯥꯔꯝꯕꯅꯤ ꯏꯆꯦ ꯉꯔꯥꯡꯒ ꯀꯔꯤꯒꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯁꯥꯗꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯣꯡ ꯆꯨꯕꯗꯣ ꯁꯨꯝ ꯅꯨꯡꯗꯥꯡꯗ ꯀꯩꯗ ꯅꯣꯡ ꯆꯨꯏꯗꯅ ꯉꯔꯥꯡ ꯁꯟꯗꯥꯗꯒꯤꯁꯨ ꯅꯣꯡ ꯆꯨꯈꯤꯕꯗꯣ ꯑꯗꯨꯅ ꯈꯔ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯁꯥꯁꯨ ꯁꯥꯗꯕ ꯏꯪꯁꯨ ꯏꯪꯗꯕ
ꯁꯖꯤꯕꯨ ꯃꯇꯨꯡꯗꯩꯅꯤ ꯇꯧꯔꯛꯀꯗꯕ ꯂꯤꯂꯥꯁꯦ. ꯑꯗꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ. ꯆꯦꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ. ꯍꯧꯖꯤꯛꯅꯦꯕ ꯆꯦꯁꯤ ꯀꯦꯝꯁꯤ ꯆꯦ ꯁꯤꯠ ꯀꯦꯝꯁꯤ ꯍꯥꯏꯔꯦ. ꯁ꯭ꯋꯤꯠ ꯍꯥꯔꯠꯁꯨ ꯆꯠꯈ꯭ꯔ ꯃꯥꯟꯅꯦ. ꯑꯗꯩꯗꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯑꯁꯤꯗꯗꯤ ꯁꯥꯕꯅ ꯂꯣꯏꯔꯦ. ꯏꯆꯦ ꯅꯣꯡ ꯆꯨꯗ꯭ꯔꯣ ꯑꯗ? ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯣꯏ ꯅꯨꯡꯇꯤꯒꯤ ꯄꯨꯡ 7-7:30 ꯁꯟꯗꯥꯒꯤꯁꯦ ꯅꯣꯡ ꯆꯨꯔꯤꯕ. ꯑꯩꯅ ꯉꯔꯥꯡ ꯑꯉꯥꯡꯁꯤꯡ ꯄꯨꯔꯒ ꯁꯤꯜꯆꯔ ꯆꯠꯂꯨꯏꯌꯦ. ꯑꯁ ꯅꯣꯡ ꯆꯨꯊꯔꯛꯇꯅ ꯑꯥ ꯌꯧꯔꯒ ꯂꯥꯟ ꯑꯃ ꯇꯥꯔꯦ. ꯄꯣꯏꯔꯩ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯅ ꯅꯤꯡꯇꯝꯕ ꯃꯥꯡꯂꯝꯗꯦ ꯃꯥꯡꯂꯝꯗꯦ. ꯑꯗꯨ ꯏꯆꯦ ꯑꯁꯤꯅ ꯍꯥꯏꯕ ꯃꯩꯇꯩ ꯃꯌꯦꯛ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏꯕ. ꯑꯗꯩꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯔꯛꯑꯦ. ꯏꯟꯗꯤꯌꯥ ꯅꯪ ꯀꯥꯏꯒꯤꯅꯣ? ꯑꯩꯔ ꯑꯗꯨ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯆꯦ ꯑꯃꯁꯦ ꯃꯣꯏꯗ꯭ꯋꯥꯏꯒꯤ. ꯑꯗꯩꯗꯤ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯎ ꯏꯁ ꯑꯩ ꯏꯁꯩ ꯃꯇꯦꯛꯁꯤꯒ ꯈꯨꯕꯥꯛꯀ ꯐꯨꯔꯛꯏ. ꯄꯩꯁꯥꯒ ꯊꯥꯔꯛꯎꯅꯦ. ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯆꯨꯟꯇꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯅ. ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ 27 ꯍꯣꯠ. ꯃꯅꯤꯄꯨꯔꯁꯨ ꯍꯥꯟꯅꯗꯧꯅꯗꯤ ꯌꯥꯝ ꯏꯪꯉꯤ ꯌꯥꯝ ꯏꯪꯉꯤ ꯍꯥꯏꯅꯔꯝꯕꯅꯦꯕ ꯃꯅꯤꯄꯨꯔꯁꯦ. ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯕꯅꯦꯕ. ꯁꯥꯔꯕꯅꯤ. ꯑꯗꯒꯤ ꯆꯦꯁꯤꯅ ꯍꯥꯏꯕ ꯑꯗꯒꯤ ꯂꯩꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯥꯔꯦ. ꯑꯗꯨꯑꯣꯏꯗꯤ ꯑꯗꯨꯅꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯕꯅꯦꯕ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯆꯤꯡ ꯅꯨꯡ ꯀꯛꯊꯕ ꯌꯥꯝ ꯌꯥꯎꯔꯦ. ꯎ ꯄꯥꯝꯕꯤ ꯌꯥꯝ ꯀꯛꯊꯔꯦ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯒꯤꯗꯧꯅ ꯃꯅꯤꯄꯨꯔꯁꯦ ꯏꯪꯗ꯭ꯔꯕꯅꯤ. ꯉꯔꯥꯡꯗꯤ ꯉꯥꯏꯍꯥꯛ ꯆꯨꯏ ꯅꯣꯡ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯥꯏ. ꯑꯩꯈꯣꯏ ꯁꯤꯒ ꯅꯣꯡꯅ ꯅꯣꯡ ꯈꯣꯡꯉꯤꯕ ꯑꯍꯤꯡꯒꯗꯣ. ꯑꯁ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯤꯅ ꯀꯤꯗꯅ ꯀꯞꯄꯤꯁꯦ. ꯀꯔꯤꯅꯣꯅꯦ. ꯑꯗꯨꯝꯕꯨꯗꯤ ꯁꯥꯏꯌꯦꯕ ꯑꯍꯤꯡꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡ ꯈꯣꯡꯉꯒꯁꯨ ꯐꯦꯟꯒꯗꯤ ꯁꯨꯝ ꯊꯥꯅꯤꯡꯕ. ꯑꯗꯣ ꯃꯩꯁꯨ ꯆꯠꯈ꯭ꯔꯦ. ꯑꯗꯣ ꯏꯟꯚꯔꯇꯔ ꯆꯥꯛꯑꯅꯤ ꯍꯥꯏꯅ ꯃꯩꯗꯣ ꯏꯟꯚꯔꯇꯔꯁꯨ ꯃꯨꯠꯊꯠꯂ ꯊꯝꯃꯦ. ꯀꯠꯇꯤꯡ ꯐꯣꯔ ꯇ꯭ꯔꯤꯁ ꯑꯗꯨꯅꯦꯕ. ꯎ ꯄꯥꯝꯕꯤ ꯀꯛꯊꯕꯒ ꯆꯤꯡ ꯌꯥꯟꯊꯕꯒ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ. ꯍꯧꯖꯤꯛꯅ ꯍꯥꯏꯕ ꯁꯤꯕꯁꯥꯒꯔꯗꯤ ꯁꯥꯗ꯭ꯔꯤ. ꯏꯆꯦ ꯅꯣꯏꯁꯦ ꯁꯤꯕꯁꯥꯒꯔ ꯁꯣꯝꯗꯔꯣ? ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯃꯥꯏꯀꯩ ꯃꯤꯅꯤꯀꯣ ꯇꯤꯜꯂꯔꯤꯁꯦ ꯇꯧꯔꯤꯁꯦ. ꯁꯥꯕꯕꯨ ꯑꯗꯨꯝ ꯁꯥꯔꯤꯅꯤꯗ. ꯑꯩꯗꯤ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯒꯦ ꯇꯧꯔꯦ. 4:30 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯏꯔꯨꯖꯗꯣꯏꯅꯤꯁꯦ. ꯑꯩꯁꯦ ꯏꯔꯨꯖꯅꯤꯡꯉꯛꯄꯗꯅꯦꯕ. ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏ ꯍꯧꯔꯕꯅꯤꯁꯦ. ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯅꯣꯡꯃꯗ 2ꯔꯛ ꯏꯔꯨꯖꯅꯤꯡꯉꯅꯤ. ꯑꯗꯩꯗꯤ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯌꯧꯔꯗꯤ ꯂꯣꯏꯔꯦ 3-4ꯔꯛ. ꯆꯥꯛꯂꯩꯔꯦ ꯋꯥꯃꯩꯒꯨꯝ ꯂꯩꯀꯥꯟꯗ ꯅꯠꯇꯦ ꯑꯩ
ꯀꯁꯥꯔꯒꯤꯅꯤ ꯅꯣꯏ ꯇꯥꯗꯣ ꯊꯕꯛ ꯇꯧꯕꯩ ꯁꯤꯗ ꯂꯩꯕꯅꯤ ꯀꯩ ꯀꯁꯥꯔ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣ ꯑꯩ ꯑꯗꯨꯝ ꯀꯁꯥꯔꯒꯤꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯃꯨꯛꯁꯨ ꯁꯣꯝ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯏꯪꯉꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯏꯪꯗ꯭ꯔꯦꯗ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯁꯤ ꯂꯣꯏꯅ ꯂꯩꯀꯥꯏ ꯉꯥꯛꯇꯅꯤ ꯇꯧꯏ-ꯂꯥꯁꯦ ꯑꯗꯨꯗꯤ ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯖꯨꯟꯗꯗꯤꯀꯣ ꯁꯣ ꯍꯣꯠ ꯍꯥꯏꯁꯤꯅꯤ ꯖꯨꯟꯒ ꯖꯨꯂꯥꯏꯒꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯔꯅꯤ 2020 21 22ꯗꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯁ ꯁꯥꯔ ꯃꯔꯛꯇꯨꯒ ꯑꯃꯨꯛ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯂꯥꯟ ꯊꯣꯛꯈꯤꯕꯗꯣ ꯏꯃꯥꯏꯕꯦꯝꯃ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯀꯥꯂꯦꯟ ꯑꯁꯥꯕ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯃꯣ ꯌꯥꯗꯦꯕ ꯁꯥꯕꯁꯦ ꯏꯁ ꯃꯤ ꯌꯥꯝꯃꯤꯍꯦ ꯃꯤ ꯑꯍꯨꯝꯒ ꯂꯩꯍꯦ ꯃꯤ ꯑꯍꯨꯝꯁꯤꯅ 3,000 ꯀꯥꯏꯅ ꯈꯟꯖꯩꯅꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯅꯤꯡꯕꯅꯤ ꯈꯪꯗꯦ ꯉꯝꯗꯣꯏꯕ ꯏꯁꯦ ꯀꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯏꯂꯥꯏ ꯂꯥꯏꯅ ꯁꯨꯝ ꯆꯠꯇꯅ ꯂꯩꯕꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯣꯠꯅꯩꯌꯦꯕ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯤꯛꯀꯦꯠꯁꯨ ꯌꯥꯝ ꯇꯥꯡꯗꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯆꯠꯈꯤꯕꯗꯣ 2,500 ꯍꯥꯏꯕ 3ꯗꯤ ꯐꯥꯗꯦꯀꯣ ꯑꯗꯨꯅꯦꯕ ꯑꯗꯩꯗꯤ ꯍꯪꯒꯠ ꯍꯟꯗꯥꯗ ꯐꯔꯦ 5,000 ꯄꯥꯔꯕ ꯑꯗ ꯇ꯭ꯔꯦꯟ ꯊꯥꯏꯉꯩꯗꯁꯨ ꯆꯠꯆꯍꯧꯗ꯭ꯔꯦ ꯄꯩꯁꯥꯁꯨ ꯍꯣꯡꯕ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯃꯇꯥꯡꯗꯨꯗ ꯈꯟꯕꯅꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯒ ꯇ꯭ꯔꯦꯟ ꯊꯥꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯇꯤꯛꯀꯤꯗꯣꯏꯖꯥꯠꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯦ ꯀꯤꯔꯝꯗ꯭ꯔꯗꯣ ꯍꯥꯟꯅ ꯂꯝꯕꯤ ꯆꯠꯄꯒꯁꯦ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯑꯗꯥ ꯊꯣꯛꯂꯛꯑꯦ ꯀꯥꯞꯅ ꯌꯥꯝ ꯍꯥꯏꯅꯔꯝꯕꯅꯦꯕ ꯑꯗꯣ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯁꯤꯅꯤꯗꯅ ꯆꯠꯄ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯏꯆꯦꯁꯤꯅꯦꯕ ꯁꯥꯒꯔꯗꯗꯤ ꯖꯨꯟꯁꯨ ꯏꯁꯥ ꯁꯥꯗꯦ ꯖꯨꯂꯥꯏ ꯑꯥꯒꯁ ꯌꯥꯝ ꯁꯥꯏ ꯑꯣ ꯍꯣꯏꯅꯦ ꯖꯨꯟꯗꯣ ꯀꯥꯕꯛ ꯀꯥꯕꯛ ꯁꯥꯔꯁꯨ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯁꯤꯅ ꯂꯣꯏꯔꯝꯗꯥꯏꯒꯤ ꯁꯥꯕ ꯍꯥꯏꯁꯦ ꯐꯗꯤ ꯐꯔ ꯃꯥꯟꯅꯩ ꯈꯜꯂꯒ ꯆꯅꯞ ꯂꯥꯎ ꯁꯥꯕꯗꯨꯅꯦꯕ ꯍꯧꯗꯣꯔꯝꯃꯤꯅꯦ ꯑꯗꯨꯒꯤ ꯖꯨꯂꯥꯏ ꯁꯥꯈ꯭ꯔꯕ ꯊꯥꯗꯨꯅꯤ ꯑꯩꯒꯤ ꯏꯄꯣꯛ ꯊꯥꯁꯦ ꯑꯁꯥꯕꯗꯨꯒ ꯄꯣꯛꯈꯤꯕꯖꯥꯠꯅꯤ ꯑꯩꯁꯦ ꯑꯗꯨꯅ ꯁꯥꯔꯤꯃꯤꯅꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯀꯣꯏꯅꯤꯡꯉꯤ ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝ ꯑꯗꯩꯗꯤ ꯍꯣꯏ ꯇ꯭ꯔꯦꯟꯁꯨ ꯕꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯇ꯭ꯔꯦꯟ ꯈꯔꯗꯪ ꯊꯥꯔꯝꯕꯗꯨꯒꯁꯨ ꯀꯔꯤꯅꯣ ꯃꯣꯔꯣꯛ ꯑꯣꯅꯪꯕꯇ ꯅꯝꯃꯦꯁꯤꯕꯣ ꯕꯤꯈꯥꯅꯤꯕ ꯃꯌꯥꯡ ꯕꯤꯈꯥꯅꯤꯕꯁꯨ ꯌꯧꯁꯤꯜꯂꯒ ꯑꯥꯗ ꯂꯩ ꯍꯥꯏꯁꯤꯅꯦ ꯑꯃꯔꯣꯝꯗꯤ ꯇ꯭ꯔꯦꯟ ꯊꯥꯕꯁꯤ ꯐꯠꯇꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤ ꯖꯥꯇꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯪꯁꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯅꯕꯨꯗꯤ ꯆꯠꯆꯕꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯄ ꯉꯝꯖꯔꯣꯏꯍꯦ ꯑꯩ ꯃꯅꯤꯄꯨꯔꯒꯗ ꯑꯩ ꯑꯗꯨꯝ ꯁꯤꯅꯤ ꯏꯃꯥ ꯔꯣꯖꯤꯠ ꯅꯠꯇ꯭ꯔ ꯑꯃꯨꯛ ꯂꯥꯏꯞ ꯊꯥꯗꯣꯔꯛꯏꯁꯦ ꯍꯦꯛꯇ ꯂꯩꯔꯝꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯥꯗ ꯄꯣꯛꯏ ꯀꯔꯤꯅꯣ ꯑꯣꯛꯇꯣꯕꯔꯔꯣ ꯅꯠꯇ꯭ꯔꯒꯅ
ꯐꯦꯕ꯭ꯔꯨꯋꯥꯔꯤꯔ ꯑꯣꯛꯇꯣꯕꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯀꯩ ꯊꯥꯅꯣ ꯏꯆꯦ ꯃꯩꯇꯩ ꯃꯌꯦꯛ ꯀꯥꯞꯈ꯭ꯔꯦ ꯑꯩꯃꯥ ꯀꯥꯎꯔꯦꯅꯦ ꯁꯤꯔꯦꯗꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯣꯏ ꯏꯆꯥꯅꯨꯄꯥ ꯑꯦꯠꯃꯤꯁꯟ ꯇꯧꯕ ꯆꯠꯂꯨꯕꯅꯦꯕ ꯃꯄꯥꯒ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯃꯄꯥꯒ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯊꯥꯔꯨꯕꯅꯦꯕ ꯑꯩꯗꯣ ꯐꯤ ꯁꯨꯔꯒ ꯐꯤ ꯐꯧꯍꯧꯗ꯭ꯔꯦ ꯖꯦꯁꯅꯥꯎ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯅꯕꯦꯝꯕꯔꯗ ꯄꯣꯛꯑꯦ ꯑꯣ ꯅꯕꯦꯝꯕꯔꯁꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯏꯪꯕꯁꯨ ꯍꯧꯒꯠꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯕꯦꯝꯕꯔ ꯊꯥꯁꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯁꯤꯔꯦ ꯍꯥꯏꯗꯨꯕꯨ ꯐꯤ ꯁꯨꯔꯒ ꯐꯧꯍꯧꯗ꯭ꯔꯦ ꯀꯥꯎꯔꯦꯅꯦ ꯇꯧ ꯂꯤꯂꯥꯁꯦ ꯃꯣꯏ ꯑꯗꯨꯒꯤ ꯃꯣꯏ ꯍꯜꯂꯛꯄꯒꯤ ꯑꯩꯁꯦ ꯄꯔꯞ ꯄꯔꯞ ꯆꯥꯛꯁꯦ ꯍꯥꯟꯅ ꯊꯤꯔ ꯄꯤꯖꯔꯒꯦꯅ ꯑꯗꯨ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩ ꯐꯤ ꯐꯥꯎꯕ ꯀꯥꯎꯔꯦꯕ ꯁꯤꯕꯨ ꯀꯩꯅꯣ ꯁꯟꯗꯥ ꯑꯣꯏꯗꯣꯔꯤꯅꯤ ꯃꯨꯛꯀꯥ ꯐꯤꯗꯁꯨ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯔꯤꯕ মাথা নষ্ট হৈছে তাৰে মাথা নষ্ট হৈছে ꯑꯩ ꯅꯨꯄꯥꯗꯣ ꯍꯣꯔꯦꯟ ꯄꯨꯡ 5ꯗ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯍꯧꯗꯣꯛ ꯍꯥꯏꯈꯤꯕ ꯑꯗꯣ ꯑꯩꯅ ꯚꯥꯞꯇꯨꯒ ꯃꯥꯅ ꯐꯧ ꯃꯥꯅꯦꯅ ꯈꯜꯂ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯇꯣ ꯀ꯭ꯋꯥꯁꯨ ꯆꯥꯗꯅ ꯂꯩꯊꯣꯛꯎꯔꯦ